ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯛꯄ ꯇꯟꯖꯥꯁꯤꯗ ꯃꯃꯥꯗꯨꯗꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯑꯣꯏꯔꯣꯏꯌꯦ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯤꯡꯊꯤꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯟꯗꯤꯌꯦ, ꯏꯈꯠꯈꯠꯂꯦ꯫ ꯃꯁꯥꯁꯤꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯇꯧꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯅꯤꯒꯦ? ꯆꯟꯅꯔꯣꯏꯌꯦ, ꯃꯌꯨꯝ ꯄꯥꯜꯂꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯕꯨꯅꯦ ꯄꯟꯗꯨꯅ ꯆꯩꯔꯕ ꯌꯥꯝ ꯁꯤꯜꯂꯦ꯫ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯐꯃꯨꯡꯗ ꯉꯥꯛꯇ ꯍꯤꯞꯂꯒ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯇꯣꯃꯥꯅ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨꯗꯨ ꯁꯨꯃꯥꯡꯗꯨꯗ ꯐꯧꯔꯥꯗ ꯐꯧ ꯈꯔ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯍꯥꯏ ꯊꯣꯏꯅꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦꯅꯦ? ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯈꯩ ꯁꯥꯔꯕ ꯀꯥꯟꯁꯤꯗ ꯏꯁꯧ ꯑꯗꯨ ꯀꯟꯅ ꯂꯥꯡꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯕꯒꯦ? ꯍꯣ, ꯇꯧꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯅꯤꯅ ꯂꯩꯔꯤꯕ ꯑꯅꯤꯁꯤ ꯆꯥꯕ ꯈꯛꯇꯅꯤ ꯃꯣꯏꯅ ꯍꯩꯔꯤꯁꯤ꯫ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯗꯦ, ꯃꯤꯠ ꯌꯥꯝ ꯅꯥꯏ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤ ꯁꯣꯏꯔꯝꯂꯒꯦ? ꯏꯁꯧꯗꯨ ꯄꯪꯂꯥꯡꯗ ꯂꯥꯡ, ꯑꯩꯅ ꯍꯪꯂꯤꯁꯤꯗꯤ ꯈꯨꯝꯗꯦ꯫ ꯍꯣ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯐꯧꯁꯦ ꯈꯔ ꯐꯧꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯝꯕꯅꯤ, ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗ ꯂꯩꯔꯝꯃꯤ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯆꯔꯣꯏ ꯁꯥꯗꯅ ꯉꯁꯥꯏꯗꯒꯤ ꯈꯣꯡꯂꯤꯁꯤꯗꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗ ꯈꯛ ꯊꯕꯛ ꯍꯥꯏꯅꯦ, ꯅꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅ ꯅꯪ? ꯅꯆꯥ ꯅꯤꯡꯉꯣꯜꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯃꯃꯥ ꯅꯪꯕꯣ ꯀꯔꯤꯒꯤ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯈꯩ ꯌꯣꯛ ꯊꯥꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔ ꯐꯥꯎꯕ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯗꯣꯏꯅꯤ꯫ ꯏꯃꯨꯡꯁꯤꯒꯤꯅ ꯍꯥꯏꯕꯗ ꯏꯆꯥ ꯅꯨꯄꯥꯅ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯄꯨꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯤ ꯃꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯄꯥ ꯃꯃꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯂꯨꯅ ꯇꯧꯗꯧ ꯁꯔꯨꯛ ꯄꯤꯕꯥ ꯑꯣꯏꯅ ꯂꯨꯅ ꯇꯧꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯃꯥ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ ꯈꯟꯒꯦ꯫ ꯅꯤꯡꯉꯣꯜ ꯄꯤꯕꯥ ꯆꯞ ꯃꯥꯟꯅꯩ, ꯏꯆꯥꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯧꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩ꯫ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅꯕꯨ ꯋꯥꯔꯗꯤ ꯅꯨꯄꯤꯁꯨ ꯑꯗꯨꯃꯛ ꯃꯇꯦꯡ ꯇꯧꯕꯅꯤ꯫ ꯈꯪꯖꯔꯦ, ꯃꯈꯣꯏ ꯃꯄꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯌꯥꯔꯛꯇꯅꯦ ꯄꯣꯞ ꯄꯣꯞ ꯇꯥꯗꯧꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯌꯥꯝ ꯂꯨꯅ ꯅꯤꯡꯖꯔꯤꯕꯗꯣ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯂꯨꯅ ꯅꯤꯡꯉꯨ, ꯃꯥꯅꯅꯤ ꯑꯩꯈꯣꯏꯕꯨ ꯁꯣꯜꯂꯀꯥꯟꯗ ꯊꯥꯛꯄꯤꯗꯣꯏꯁꯤ꯫ ꯊꯣꯏꯅꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯥꯏꯗ ꯂꯦꯞꯄꯨ꯫ ꯅꯪ ꯒꯣꯟ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯒꯗꯧꯔꯦ꯫ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯍꯧ, ꯑꯩ ꯏꯃꯨꯡ ꯆꯪꯂꯦ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯦꯝꯕꯤꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯍꯦꯛ ꯎꯕꯒ ꯊꯣꯏꯅꯨꯗꯨ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯍꯥꯏ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯏ? ꯍꯥ? ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯐꯧꯁꯤ ꯈꯔ ꯐꯧꯗꯣꯛꯂꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯗ? ꯊꯧꯋꯥ ꯁꯥꯗꯈꯩ ꯅꯆꯤꯟ ꯅꯅꯥꯎ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯁꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯏꯅꯥꯎꯗꯤ ꯐꯤ ꯁꯨꯍꯧꯕꯅꯤ꯫ ꯑꯩꯗꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯣꯏꯕꯒꯅꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤꯁꯤ꯫ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯒ ꯐꯧꯗꯣꯛꯍꯜꯂꯁꯨ ꯌꯥꯕꯅꯤ, ꯑꯩꯈꯣꯏ ꯉꯥꯏꯗ꯭ꯔꯁꯨ꯫ ꯃꯆꯥꯅꯨꯄꯥ ꯄꯜꯂꯛꯄꯁꯤꯗ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ? ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕ ꯍꯥꯏꯗꯨꯔ ꯅꯪꯒꯤꯁꯦ? ꯅꯧꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ? ꯅꯨꯄꯤꯒꯤ ꯊꯕꯛꯇ ꯅꯨꯄꯥꯅ ꯌꯥꯎꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯅꯈꯣꯏꯗ ꯑꯩꯅ ꯑꯗꯨꯝꯅ ꯉꯥꯡꯁꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯌꯥꯝ ꯂꯦꯝꯃꯣꯏꯗꯧꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯆꯪꯉꯥꯠ ꯍꯥꯠꯄ ꯉꯝꯗꯧꯔꯤ ꯅꯈꯣꯏ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯆꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ? ꯆꯨꯝꯅꯇꯒꯤ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯒ ꯇꯧꯍꯜꯂꯨꯁꯨ ꯌꯥꯏ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯑꯗꯨꯛ ꯇꯤꯡ ꯆꯣꯀꯩ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯋꯥꯕ ꯃꯁꯛ ꯈꯪꯉꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯔꯤ ꯅꯣꯝꯂꯤ ꯃꯌꯥꯝꯁꯤꯗ ꯅꯨꯄꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯒꯨꯝ ꯀꯔꯤꯁꯨ ꯌꯥꯎꯍꯟꯗ ꯂꯩꯍꯜꯂꯤ꯫ ꯑꯩꯈꯣꯏꯕꯨꯅ ꯎꯀꯥꯏꯇ ꯀꯨꯝꯇꯛꯂꯒ ꯊꯝꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯦ? ꯅꯤꯡꯉꯣꯜꯒ ꯄꯤꯕꯥꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯅꯈꯣꯏꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯕ, ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯏꯃꯨꯡꯁꯤꯒꯤ ꯆꯥꯗ ꯅꯧꯗ ꯁꯟꯗꯣꯛꯇꯣꯔꯤꯕ꯫ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯂꯨꯅ ꯇꯧꯗꯅ ꯅꯨꯄꯤ ꯂꯨꯅ ꯇꯧꯒꯗ꯭ꯔꯣ? ꯆꯠꯂꯨ, ꯅꯁꯛꯀꯗꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯈꯔ ꯂꯥꯞꯅ ꯂꯩꯔꯨꯁꯣ꯫ ꯃꯆꯦꯒ ꯃꯃꯥꯒꯅ ꯂꯥꯎꯅꯔꯝꯕꯗꯨ ꯐꯤ ꯐꯧꯕ ꯊꯣꯛꯂꯛꯄꯗ ꯂꯩꯃꯅ ꯎꯔꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯆꯦꯒ ꯑꯃꯨꯛ ꯂꯥꯎꯅꯔꯤꯗꯨꯅ? ꯃꯆꯥꯅꯨꯄꯤ ꯂꯩꯃꯗ ꯊꯣꯏꯅꯨꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯁꯥꯕꯤ, ꯅꯪ ꯃꯔꯝ ꯈꯪꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯣꯏꯗ ꯎꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯁꯤꯗ ꯂꯩꯖꯅꯤꯡꯗ꯭ꯔꯕꯅꯦ ꯑꯩ꯫ ꯅꯈꯣꯏꯗ ꯈꯔ ꯊꯨꯅ ꯅꯌꯨꯝ ꯄꯥꯟꯅꯈ꯭ꯔꯣ꯫ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯁꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯂꯩꯒꯦ꯫ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯁꯤꯟꯕ ꯉꯝꯃꯤꯅꯦ? ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯄꯗ ꯌꯨꯝ ꯄꯥꯜꯂꯤꯅꯤ ꯏꯕꯦꯝꯃ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯤꯁꯤꯅ? ꯑꯩꯗꯤ ꯆꯨꯝꯅ ꯏꯆꯦꯒ ꯏꯃꯥꯒ ꯂꯥꯎꯅꯔꯝꯕꯗꯨ
ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯪꯕꯅꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯀꯣꯠ-ꯀꯣꯠꯇꯅ ꯉꯥꯡꯕꯤꯗꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯍꯜꯒꯤ ꯋꯥꯗ ꯑꯉꯥꯡ ꯅꯪꯅ ꯌꯥꯎꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥ ꯅꯊꯧ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯗꯨ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯕꯅꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯏꯀꯥꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯆꯪꯅꯈ꯭ꯔꯤ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯕꯁꯨ ꯊꯣꯏꯅꯨꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯉꯥꯡꯍꯧꯔꯤ ꯐꯔꯣꯏꯌꯦ ꯃꯄꯥ ꯂꯧꯕꯅꯤꯅ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯏꯃꯥꯅ ꯉꯥꯡꯖꯩꯒꯤꯁꯤ ꯇꯨꯃꯤꯟ ꯇꯥꯒꯦ ꯍꯥꯏꯗꯗꯅ ꯃꯆꯤꯟꯁꯨ ꯈꯨꯝꯕ ꯁꯥꯏ ꯃꯣꯏ ꯑꯅꯤꯁꯤꯗꯅꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤ ꯆꯤꯛꯂꯗꯧꯕꯅꯤ ꯃꯁꯛꯀꯁꯤ ꯌꯦꯡꯅꯤꯡꯗꯦ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯂꯝꯂꯤꯕꯗꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯃꯥꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯩꯖꯕꯤꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯑꯅꯤꯕꯨ ꯑꯄꯣꯛꯄ ꯃꯆꯥꯅꯗꯗꯧꯅ ꯑꯣꯠꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯉꯝꯕ ꯃꯈꯩ ꯈꯪꯖꯩ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯜꯂꯕ ꯀꯥꯟꯗ ꯃꯃꯥꯒ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯍꯦꯛꯇ ꯈꯠꯅꯩ ꯇꯣꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯏꯃꯨꯡꯗ ꯇꯧꯅꯔꯤꯕ ꯑꯌꯥꯝꯕꯗꯤ ꯈꯪꯗꯦ ꯁꯣꯝꯗꯅ ꯁꯅꯥꯌꯥꯏꯃꯗꯨ ꯃꯇꯥꯎ ꯈꯔꯒ ꯄꯨꯜꯂꯒ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤ ꯊꯤꯃꯣꯡ ꯅꯪꯅ ꯃꯤ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯇꯣꯝꯕ ꯅꯪꯅ ꯁꯣꯝꯗ ꯆꯠꯂꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯥꯛꯂꯒꯦ ꯏꯇꯧꯁꯤꯅ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯥꯅꯗꯅꯅꯦ ꯍꯦꯔꯝꯃꯅꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯂꯥꯏꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯒꯤ ꯍꯩꯔꯣꯏ ꯂꯥꯛꯑꯣ ꯑꯩꯗꯤ ꯀꯨꯝꯂꯦꯀꯣ ꯈꯔ ꯊꯨꯅ ꯐꯥꯔꯒ ꯆꯠꯅꯕ ꯇꯧꯁꯤ ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯀꯅꯤ ꯑꯃꯨꯛ ꯍꯣꯏ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯂꯥꯡꯗꯨ ꯁꯅꯥꯌꯥꯏꯃꯅ ꯊꯥꯕ ꯍꯧꯈ꯭ꯔꯤ ꯃꯇꯥꯎ ꯑꯇꯩꯗꯨꯅ ꯃꯤ ꯂꯥꯛꯄ ꯈꯔ ꯌꯦꯡ ꯁꯅꯥꯌꯥꯏꯃꯒꯤ ꯃꯇꯦꯡ ꯈꯔ ꯇꯧ ꯄ꯭ꯔꯞ ꯍꯟꯅꯕ ꯍꯣꯠꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯡ ꯊꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯤ ꯍꯣꯏ ꯇꯥꯎ ꯑꯥꯗ ꯃꯤ ꯂꯥꯛꯄꯣꯏꯅꯦ ꯅꯈꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯤ ꯂꯥꯛꯄ ꯁꯪꯍꯟꯕ ꯊꯦꯝꯕꯨꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯍꯧꯖꯤꯛꯇ ꯊꯥꯕ ꯂꯥꯡꯗꯨ ꯂꯧꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯤ ꯅꯨꯄꯥꯁꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯎꯈ꯭ꯔꯕꯗꯤ ꯋꯥꯌꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯊꯤꯃꯨꯡ ꯂꯥꯛꯑꯣꯍꯦ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯍꯥꯏꯔꯒ ꯃꯊꯪ ꯆꯦꯟꯕ ꯍꯧꯈ꯭ꯔꯤ ꯊꯦꯝꯃꯪꯁꯨ ꯃꯇꯥꯎꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯨ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯥꯗꯨꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ ꯅꯄꯥ ꯊꯣꯔꯥꯏꯕ ꯆꯠꯀꯅ ꯃꯤꯒꯤ ꯉꯥ ꯍꯨꯔꯥꯜꯂꯤꯗꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯤ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯥꯁꯤꯡꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯐꯥꯕꯁꯨ ꯑꯃꯠꯇ ꯉꯝꯍꯧꯗ꯭ꯔꯤ ꯑꯍꯜ ꯅꯨꯄꯥꯁꯤ ꯈꯨꯜꯁꯤꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯌꯥꯝꯗꯦ ꯑꯍꯜ ꯃꯇꯩ ꯃꯅꯥꯎꯈꯛ ꯂꯩꯖꯕꯅꯤ ꯃꯁꯤꯒꯤ ꯑꯆꯤꯡꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯉꯥ ꯍꯨꯔꯥꯜꯂꯤꯕꯅꯤ ꯏꯌꯣ ꯑꯣꯟꯊꯣꯛꯅ ꯅꯛꯆꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯍꯜ ꯑꯣꯏ ꯁꯣꯜꯂꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯈꯣꯏꯒꯤꯁꯦ ꯐꯩ ꯈꯪꯒꯅꯤ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯀꯧꯗꯨꯅ ꯋꯥꯀꯠꯄ ꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯅ ꯀꯔꯤ ꯉꯝꯒꯅꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯌꯣꯛꯄ ꯉꯥꯕꯨ ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯕ ꯍꯌꯦꯡꯗꯤ ꯌꯧꯈꯤꯁꯅꯨ ꯑꯁꯨꯝꯅ ꯑꯍꯜꯗꯨ ꯌꯥꯝ ꯁꯥꯎꯅ ꯀꯔꯤꯅꯣ ꯈꯔ ꯆꯩꯔꯤ ꯑꯁꯣꯝꯗꯅ ꯉꯥ ꯍꯨꯔꯥꯜꯂꯨꯕ ꯀꯥꯡꯕꯨꯗꯨ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯂꯒ ꯄꯣꯊꯥꯔꯝꯃꯤ ꯆꯦꯜꯂꯛꯄꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯥꯁꯤꯡꯗꯨ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯅꯣꯏꯕ ꯊꯦꯝꯕꯨꯡꯗꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏꯅꯗꯨ ꯐꯠꯇ꯭ꯔꯤꯗꯨꯕꯨ ꯅꯈꯣꯏ ꯆꯦꯟꯗ꯭ꯔꯤꯉꯩ ꯈꯔ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯦ ꯏꯁꯥ ꯈꯔ ꯅꯣꯏꯔꯦ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏꯅ ꯐꯅ ꯐꯥꯗꯅꯕ ꯆꯦꯜꯂꯁꯨ ꯑꯩ ꯑꯃ ꯍꯦꯛ ꯐꯥꯕꯗ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤꯃꯥꯡ ꯊꯣꯛꯇꯧꯔꯤꯕꯅꯤ ꯏꯇꯧ ꯊꯤꯃꯣ ꯀꯔꯤ ꯅꯪꯕꯨ ꯑꯩꯈꯣꯏꯁꯨ ꯆꯦꯟꯕ ꯍꯦꯛ ꯍꯧꯕꯒꯅꯤ ꯅꯪꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯗꯣ ꯏꯇꯥꯎ ꯃꯅꯤꯒꯤ ꯏꯇꯥꯎ ꯇꯣꯟꯕꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯤꯁꯦ ꯅꯈꯣꯏꯒꯤ ꯋꯥꯗꯣ ꯇꯧꯔꯣ ꯉꯥꯗꯣ ꯀꯌꯥꯝ ꯌꯦꯡꯁꯤ ꯆꯥꯕ ꯀꯣꯟꯅꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯈꯔ ꯃꯝꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯃꯇꯥꯎ ꯃꯅꯤꯅ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯅ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯆꯠꯀꯦꯁꯨ ꯆꯠꯂꯣ ꯍꯣꯔꯦꯟꯗ ꯌꯥꯎꯔꯣꯏ ꯍꯣꯏ ꯅꯪ ꯂꯩꯍꯧꯔꯒꯅ ꯆꯥꯕ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯆꯥꯕꯅꯦꯅ ꯆꯥꯔꯗꯤ ꯈꯔ ꯌꯥꯝꯅ ꯄꯨꯛ ꯄꯦꯟꯅ ꯆꯥꯒꯅꯤ ꯅꯪꯗꯤ ꯊꯦꯛꯀꯤꯔꯣꯝ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯅ ꯈꯨꯗꯣꯝꯕꯤꯗ ꯊꯝꯗꯧꯔꯕꯅꯤ ꯃꯅꯤꯒꯤ ꯋꯥꯁꯤꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯗꯤ ꯁꯥꯎꯔꯗꯨꯅ ꯃꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯕꯨꯗꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯔꯅꯤ ꯑꯗꯣ ꯏꯇꯥꯎꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯔꯥꯎ ꯑꯣꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯈꯨꯝꯂꯛꯄꯗꯨꯗ ꯃꯅꯤꯁꯨ ꯀꯔꯤꯝꯅꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏꯗ ꯑꯩꯕꯨꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯔꯥꯎ ꯑꯣꯏꯕꯗꯨꯅꯤ ꯄꯥꯝꯖꯔꯤꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯏꯟꯗꯧꯔꯤꯒꯦ ꯅꯨꯄꯤꯅꯕꯨ ꯍꯥꯏꯕ ꯏꯜꯂꯗꯤ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯇꯧꯗꯣꯏꯁꯦ ꯁꯨꯝꯕ ꯄꯨꯟꯁꯤꯗꯕꯨ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯗꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯅꯪꯅ ꯄꯥꯝꯂꯤꯁꯤꯕꯣ ꯃꯇꯥꯎ ꯑꯅꯤꯅ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯁꯪꯒꯠꯅꯔꯛꯄꯗꯨꯗ ꯇꯣꯝꯕꯅ ꯈꯥꯝꯖꯤꯜꯂꯛꯂꯤ ꯌꯥꯔꯤꯕ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅꯤꯒꯤꯗꯣ ꯇꯥꯕ ꯋꯥꯔꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟꯒꯤ ꯆꯥꯕꯁꯤ ꯀꯅꯥꯒꯤꯗ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯗꯧꯕ ꯃꯥꯟꯗꯦ ꯏꯆꯦ ꯑꯔꯤꯕꯦꯝꯃꯒ ꯏꯆꯜ ꯅꯨꯄꯤ ꯏꯃꯥ ꯁꯥꯕꯦꯝꯃꯒ ꯂꯩꯔꯤꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯁꯣꯏ ꯁꯣꯏꯅꯗꯣꯏꯅꯤ ꯁꯅꯥꯌꯥꯏꯒꯤ ꯋꯥꯁꯤꯗ
ꯃꯅꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯅꯣꯏꯒꯤ ꯅꯤꯡꯉꯣꯜ ꯌꯨꯝꯄꯥꯟ ꯈꯪꯗꯕꯩꯅꯤꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯌꯥꯝ꯫ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯁꯨ ꯃꯔꯝ ꯍꯪꯗꯨꯅ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯗꯨꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯍꯪꯂꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯣꯏ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯁꯦ꯫ ꯍꯦꯔ ꯅꯣꯏꯁꯨ ꯑꯗꯨꯝꯕꯗꯤ ꯍꯥꯏꯅꯤ꯫ ꯏꯇꯥꯎ ꯁꯅꯥꯌꯥꯏ ꯍꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯖꯔꯤꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯇꯥꯎꯒꯤ ꯏꯆꯦ ꯏꯆꯜ ꯑꯅꯤ ꯑꯗꯨꯝꯕ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯉꯥꯎꯔꯤ ꯁꯨꯃꯥꯏ ꯉꯥꯎꯔꯤ꯫ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕꯒꯤ ꯂꯥꯡꯕꯅꯦ ꯑꯩꯗꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯃꯄꯥ ꯃꯃꯥꯅ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯁꯟ ꯑꯉꯥꯎꯕꯒꯨꯝꯅ ꯆꯥꯡꯗꯝꯅꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯌꯥꯎꯅꯤꯡꯗ꯭ꯔꯒ ꯌꯥꯎꯔꯛꯀꯅꯨ, ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯖꯒꯦ꯫ ꯅꯪꯉꯣꯟꯗ ꯌꯥꯎꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯅꯪꯅ ꯌꯥꯎꯖꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯌꯥꯝ ꯂꯦꯝꯕꯒꯤ ꯋꯥꯉꯥꯡꯒ ꯇꯧꯔꯗꯅ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯅꯪꯒ ꯑꯩꯈꯣꯏꯒ ꯄꯨꯜꯂꯤꯁꯤ꯫ ꯑꯗꯨꯅ ꯅꯒꯨꯟ ꯈꯪꯉꯤ ꯊꯦꯝꯕꯣꯡ꯫ ꯃꯇꯥꯎ ꯃꯅꯤꯅ ꯊꯦꯝꯕꯨꯡꯗ ꯆꯩꯔꯤꯕꯗꯨ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯇꯩꯗꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ꯫ ꯊꯦꯝꯕꯨꯡꯁꯨ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯕꯅꯤꯅ ꯃꯇꯥꯎꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯔꯨ ꯂꯨꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯊꯦꯝꯕꯣꯡ, ꯃꯅꯦ, ꯌꯥꯔꯦ, ꯅꯈꯣꯏꯅꯤꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯊꯣꯛꯈꯣ꯫ ꯍꯣꯔꯦꯟꯁꯤ ꯀꯅꯥꯒꯤꯗ ꯄꯨꯟꯁꯤ ꯍꯥꯏꯕꯅꯣ? ꯁꯅꯥꯌꯥꯏꯃ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯜꯂꯁꯤ꯫ ꯏꯃꯥꯁꯨ ꯃꯄꯥꯝ ꯆꯠꯈꯤ, ꯄꯥꯕꯁꯨ ꯊꯦꯡꯂꯛꯀꯅꯤ ꯍꯟꯖꯤꯜꯂꯛꯄ꯫ ꯏꯇꯥꯎ ꯃꯅꯤꯒ ꯇꯣꯝꯕ ꯍꯣꯏꯗꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯊꯦꯝꯕꯣꯡ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯊꯕꯛ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯃꯔꯤꯗꯨ ꯊꯦꯝꯕꯨꯡꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯌꯨꯝꯗꯁꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯦꯝꯕꯨꯡꯅ ꯍꯥꯟꯅ ꯆꯪꯈ꯭ꯔꯒ ꯃꯩ ꯊꯥꯒꯠꯂꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯡ ꯊꯥꯕꯗ ꯐꯥꯔꯛꯄ ꯉꯥꯗꯨ ꯄꯨꯊꯣꯔꯛꯂꯒ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯏꯇꯥꯎ, ꯀꯣꯝꯄꯥꯛ ꯑꯝꯇ ꯄꯨꯔꯛꯑꯣ꯫ ꯃꯅꯦ, ꯅꯪꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯣ꯫ ꯏꯇꯥꯎ ꯊꯦꯝꯕꯨꯡꯗꯤ ꯑꯇꯩ ꯑꯇꯩ ꯌꯦꯡꯖꯔꯛꯂꯅꯤ꯫ ꯑꯗꯨꯒ ꯏꯇꯥꯎ ꯇꯣꯝꯕ, ꯅꯪꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯣ꯫ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏꯃꯅ ꯊꯕꯛ ꯁꯤꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯊꯧ ꯄꯤꯔꯝꯃꯤ꯫ ꯉꯥꯛ ꯂꯩꯔꯒ ꯉꯥ ꯁꯦꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯤ, ꯑꯩꯗꯤ ꯑꯁꯥꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ꯫ ꯃꯅꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯇꯥꯎ, ꯌꯥꯝ ꯁꯥꯍꯟꯒꯨꯝꯁꯤ, ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯁꯣꯏ ꯁꯣꯏꯅꯅꯤ꯫ ꯆꯥꯛꯈꯨꯝ ꯆꯪꯂꯤꯕ ꯊꯦꯝꯕꯨꯡꯗꯤ ꯃꯅꯤꯒ ꯇꯣꯝꯕꯒꯅ ꯍꯥꯏꯔꯤꯗꯨ ꯀꯔꯝꯕ ꯇꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯅꯤꯃꯛꯇ ꯄꯨꯟꯅ ꯍꯪꯂꯛꯏ꯫ ꯑꯃꯁꯨ ꯑꯁꯥꯕ ꯄꯥꯝꯃꯤ ꯍꯥꯏ, ꯑꯃꯅ ꯌꯥꯝ ꯁꯥꯍꯟꯒꯅꯨ ꯍꯥꯏ꯫ ꯑꯗꯨꯅ ꯆꯥꯡ ꯑꯃꯗ ꯑꯣꯏꯅ ꯊꯥꯛꯂꯒꯦ꯫ ꯌꯥꯝꯁꯨ ꯁꯥꯗꯕ, ꯌꯥꯝꯁꯨ ꯆꯝꯗꯕ, ꯑꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ꯫ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯍꯥꯏꯔꯛꯂꯦ꯫ ꯉꯥꯛ ꯂꯩꯔꯒ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯆꯥꯅꯕ ꯂꯥꯡꯂꯝꯃꯤ꯫ ꯆꯥꯕ ꯍꯧꯔꯤ꯫ ꯃꯅꯤꯅ ꯏꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯗꯦꯅ ꯏꯁꯧ ꯇꯧꯔꯛꯂꯤ꯫ ꯀꯔꯤꯅꯣ, ꯏꯟꯁꯥꯡ ꯑꯁꯨꯛ ꯆꯝꯅ ꯆꯥꯔꯗꯤ ꯉꯥꯒꯤ ꯃꯍꯥꯎꯁꯤ ꯀꯔꯝ ꯈꯪꯒꯅꯤ? ꯊꯦꯝꯕꯣꯡ, ꯎ ꯃꯣꯔꯣꯛꯇꯨ ꯄꯨꯔꯛꯑꯣ, ꯈꯔ ꯅꯩꯁꯤꯟꯁꯤ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯑꯩꯅ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎ ꯊꯦꯝꯕꯣꯡ, ꯄꯨꯔꯛꯀꯅꯨ, ꯁꯤ ꯑꯗꯨꯝ ꯆꯥꯁꯤ ꯌꯥꯏ, ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ꯫ ꯁꯅꯥꯌꯥꯏꯃꯒ ꯊꯦꯝꯕꯨꯡꯒꯗꯤ ꯃꯇꯥꯎ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯝꯕꯅ ꯇꯧꯗꯣꯏꯁꯤ ꯈꯜꯂꯤ꯫ ꯑꯃꯒꯤ ꯇꯧꯔꯁꯨ ꯑꯃꯅ ꯁꯥꯎꯈꯤꯅꯤ, ꯑꯃꯒꯤ ꯇꯧꯗ꯭ꯔꯁꯨ ꯑꯃꯅ ꯑꯃꯨꯛ ꯋꯥꯔꯧꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯗꯨꯒꯤ ꯏꯟꯁꯥꯡ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯔꯣꯅ ꯄꯤꯊꯣꯛꯂꯤ꯫ ꯑꯁꯨꯝ ꯆꯥꯃꯤꯟꯅꯗꯨꯅ ꯆꯥꯕꯁꯨ ꯂꯣꯏꯔꯤ꯫ ꯃꯇꯥꯎ ꯃꯔꯤꯗꯨꯅ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯏꯗꯨꯅ ꯑꯗꯨꯝ ꯊꯝꯂꯝꯂꯤ꯫ ꯃꯃꯥ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯖꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯁꯥꯏꯒꯤ ꯑꯍꯜꯗꯨ ꯐꯅꯗꯤ ꯁꯥꯎꯅꯤꯡꯂꯝꯅꯤ, ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦ, ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯎꯍꯧꯕ ꯅꯠꯇꯦ꯫ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯁꯥꯎꯔꯝꯗꯧꯕꯗꯨ ꯑꯩꯗꯤ ꯎꯔꯦꯍꯦ꯫ ꯃꯔꯤꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯔꯒ ꯑꯍꯨꯝꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯕꯤꯒ ꯂꯩꯃꯒꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯁꯅꯥꯌꯥꯏꯃꯅ ꯆꯪꯂꯛꯄꯗꯨ ꯎꯕꯒ ꯉꯥꯟꯕꯤꯗꯨ ꯃꯧꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃ, ꯅꯪꯗꯤ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕ? ꯆꯥꯛ ꯆꯥꯕꯁꯨ ꯍꯜꯂꯛꯇꯦ ꯅꯪꯅ ꯇꯧꯔꯤꯕ? ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯅꯦꯕ꯫ ꯏꯆꯦ, ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯍꯣꯏꯗ ꯂꯩꯔꯨꯕꯅꯤ, ꯆꯥꯛꯁꯨ ꯃꯣꯏꯗ ꯆꯥꯔꯛꯂꯤ꯫ ꯏꯆꯦꯒꯤ ꯍꯧꯅꯕꯤ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯈꯠꯅꯕ ꯍꯧꯒꯗꯕꯒꯤ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨ, ꯋꯥꯕꯅꯤ, ꯇꯨꯝꯃꯨꯔꯒꯦ꯫ ꯃꯧꯄꯥ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯉꯥꯟꯕꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯡꯂꯕꯅꯤ ꯅꯪꯕꯨꯗꯤ, ꯅꯃꯥ ꯁꯛ ꯐꯖꯕꯤꯁꯤꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯃꯆꯦ ꯑꯩ ꯐꯥꯎꯕ ꯀꯔꯤ ꯁꯣꯏꯅ ꯎꯗꯦ꯫ ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯅꯤ, ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯆꯦꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯂꯩꯃꯁꯨ ꯈꯔ ꯇꯥꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯈꯣꯏꯗ ꯌꯥꯏꯗꯤ ꯏꯃꯥꯅ ꯆꯥꯟꯕꯅꯤꯅ ꯏꯃꯨꯡꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯊꯕꯛ ꯍꯥꯏꯔꯤ ꯃꯅꯥꯝꯗ ꯌꯥꯎꯗꯦ꯫ ꯅꯨꯄꯤ ꯊꯤꯔꯁꯨ ꯊꯕꯛ ꯁꯨꯗꯅ ꯐꯝꯆꯥ ꯆꯥꯔꯒ ꯂꯩꯒꯦ ꯍꯥꯏꯗꯧꯔꯤꯕ ꯃꯤꯅꯤ꯫ ꯌꯥꯔꯦ ꯅꯪꯃꯁꯨ ꯇꯨꯃꯤꯟ ꯂꯩꯔꯣ꯫ ꯅꯃꯥ ꯆꯔꯣꯏ ꯃꯥꯟꯕꯤꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯉꯥꯡꯕꯩ ꯆꯩꯔꯛꯂꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯊꯣꯏꯅꯨꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯉꯥꯟꯕꯤꯅ ꯍꯥꯏꯕꯗꯨ ꯈꯔ ꯇꯥꯍꯧꯔꯗꯨꯅ ꯋꯥ ꯉꯥꯡꯂꯛꯂꯤ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ? ꯏꯆꯥꯅ ꯀꯩ ꯁꯣꯏꯔꯝꯃꯒꯦ? ꯅꯪꯅ ꯏꯆꯥ ꯄꯟꯗꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯗꯣ? ꯏꯃꯥ, ꯀꯩꯁꯨ ꯅꯠꯇꯦꯗ꯫
ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯣꯏꯅꯣ ꯍꯪꯂꯝꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯅꯣꯏꯅ ꯏꯆꯥꯗ ꯌꯦꯡꯁꯤꯟꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯁꯤꯜꯂꯤꯗ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯌꯦꯡꯁꯤꯟꯃꯟꯗꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ ꯃꯁꯛꯀ ꯍꯦꯛ ꯎꯕꯒ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒꯗ ꯇꯧꯔꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯥꯗ ꯆꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯦ ꯅꯨꯄꯤ ꯅꯣꯏ ꯑꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯩꯃꯅ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨꯅ ꯑꯌꯣꯛꯄ ꯃꯆꯥꯗꯧꯅ ꯂꯣꯏꯅꯩ ꯑꯗꯨꯒ ꯗꯌꯥꯏꯕꯨꯅ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯧꯅ ꯇꯧ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯌꯦꯡꯋꯥꯏ ꯃꯧ ꯂꯥꯛꯂꯒ ꯑꯣꯠꯄꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯀꯩ ꯇꯧꯕꯤꯗꯧꯔꯤꯒꯦ ꯅꯣꯡꯃꯇꯁꯨ ꯏꯃꯥꯒꯤ ꯏꯆꯦꯒꯤ ꯏꯆꯟꯒꯤꯅꯦ ꯍꯥꯏꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯁꯨ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅ ꯈꯨꯜꯂꯛꯄ ꯃꯆꯥꯁꯤ ꯃꯉꯥꯏꯔꯦ ꯂꯩꯃ ꯇꯨꯃꯤꯟ ꯂꯩ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯗꯨ ꯇꯧ ꯅꯤꯡꯊꯧꯗꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯕꯦꯃꯥ ꯑꯆꯧꯕꯤ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯨꯝꯅꯕ ꯇꯧꯔꯣꯅꯦ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯂꯦ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯁꯨꯕꯗ ꯏꯆꯥ ꯑꯅꯤꯁꯤ ꯉꯥꯛꯇꯁꯨ ꯄꯣꯊꯥꯗ꯭ꯔꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯆꯪꯉꯁꯤ ꯂꯥꯎ ꯏꯄꯥ ꯇꯨꯝꯕ ꯉꯝꯗꯦ ꯅꯈꯣꯏ ꯑꯅꯤꯈꯛ ꯃꯄꯥꯟꯗ ꯂꯩꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯄꯥꯅ ꯃꯆꯥ ꯑꯍꯨꯝꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨꯅ ꯈꯔ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯖꯩ ꯃꯃꯥꯅ ꯃꯆꯥ ꯑꯅꯤꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯂꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯗꯕꯅ ꯃꯥꯁꯨ ꯇꯟꯗꯨꯅ ꯇꯣꯛꯂꯕꯅꯤ ꯕꯥꯕꯥ ꯉꯥꯛ ꯂꯩꯔ ꯆꯪꯂꯛꯂꯗꯧꯕꯅꯤ ꯄꯥꯕ ꯇꯨꯝꯊꯣꯛꯂꯨꯔꯣ ꯏꯆꯦꯒ ꯂꯩꯕꯕꯨ ꯀꯩꯁꯨ ꯀꯤꯗꯦ ꯑꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯄꯥ ꯉꯥꯛ ꯁꯪꯂꯁꯨ ꯁꯪꯈꯤ ꯏꯆꯥꯅꯤ ꯈꯛ ꯊꯅꯝꯂꯒ ꯇꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯉꯥꯏꯕꯤꯔꯤ ꯉꯁꯤꯈꯛ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯉꯥꯏꯗ꯭ꯔꯕꯁꯨ ꯃꯄꯥꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩ ꯇꯣꯃꯥꯜꯁꯨ ꯐꯅ ꯋꯥꯔꯨꯔꯁꯨ ꯃꯆꯥ ꯑꯅꯤ ꯍꯨꯟꯗꯣꯛꯇꯨꯅ ꯇꯨꯝꯗꯦ ꯃꯆꯥꯁꯤꯡꯅ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯟꯅ ꯆꯪꯂꯕ ꯀꯥꯟꯗ ꯇꯨꯝꯂꯤꯕꯅꯤ ꯏꯆꯦ ꯀꯨꯏꯅ ꯁꯥꯔꯒꯨꯝꯁꯤ ꯄꯥꯕꯁꯤ ꯋꯥꯔꯝꯂꯅꯤ ꯀꯨꯏꯅ ꯂꯩꯔꯗꯤ ꯃꯁꯥꯃꯨꯛ ꯅꯥꯔꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯉꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯆꯪꯂꯁꯤ ꯍꯥꯏꯅꯔꯤ ꯃꯄꯥꯁꯨ ꯃꯆꯥ ꯑꯅꯤꯅ ꯐꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕꯗ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯉꯥ ꯍꯨꯗꯨꯅ ꯄꯨꯈꯤꯕꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯑꯍꯜ ꯀꯨꯜꯂꯅ ꯄꯨꯂꯞ ꯀꯧꯔꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯉꯔꯥꯡꯁꯤ ꯑꯩꯒꯤ ꯉꯥ ꯌꯣꯛꯇꯨꯅ ꯊꯝꯕ ꯃꯐꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯈꯔꯅ ꯉꯥ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯩꯁꯨ ꯐꯥꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥ ꯁꯣꯟꯕꯅ ꯇꯥꯅꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯜꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤ ꯃꯇꯨꯡ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯍꯨꯔꯥꯟꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯌꯥꯎꯔꯕꯗꯤ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯧ ꯅꯨꯄꯤ ꯑꯃꯅ ꯀꯨꯜꯂꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯊꯤꯗꯧ ꯐꯣꯡꯅ ꯊꯤꯔꯕꯗꯤ ꯃꯈꯣꯏ ꯂꯣꯠꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯕꯅ ꯐꯩ ꯅꯨꯄꯥ ꯑꯃꯅꯁꯨ ꯏꯆꯦ ꯇꯊꯣꯠꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯃꯃꯥꯡꯗꯁꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯐꯥꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯅꯨꯒ ꯃꯆꯥꯅꯨꯄꯥꯒꯗꯨ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤ ꯄꯨꯔꯛꯂꯣꯅꯦ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯤꯅꯦ ꯑꯩꯕꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯏꯃꯥ ꯏꯆꯦꯒ ꯏꯆꯟꯒꯁꯦ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯍꯟꯀꯣ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯂꯩꯔꯤꯈꯩ ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯣꯏ ꯂꯩꯔꯤꯒ ꯏꯆꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯍꯥꯏꯌꯨ ꯏꯃꯥꯗ ꯅꯃꯧ ꯂꯥꯛꯂꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯦ ꯍꯥꯟꯅ ꯄꯥꯜꯍꯟꯀꯣ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯍꯣꯡꯕꯒ ꯑꯩꯁꯨ ꯍꯣꯡꯂꯒꯦ ꯑꯗꯨ ꯏꯃꯥ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯑꯣꯏꯅ ꯊꯤꯕꯤꯌꯨ ꯑꯩꯗꯤ ꯈꯪꯅ ꯆꯥꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯊꯣꯏꯅꯨ ꯅꯣꯛꯂꯒ ꯏꯆꯥꯗꯅꯤ ꯃꯃꯥ ꯅꯤꯡꯕ ꯃꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯃꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗꯨ ꯑꯁꯤꯗꯕꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯅ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤ ꯅꯨꯡꯁꯤꯒꯗ꯭ꯔꯣ ꯑꯗꯨ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯉꯁꯤꯗꯤ ꯄꯤꯗꯗꯤꯀꯣ ꯏꯆꯥꯒꯤꯕꯨ ꯀꯌా ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯃꯆꯥꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯤ ꯃꯔꯝ ꯍꯪꯗ ꯃꯆꯥꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯊꯣꯛꯂꯤ ꯏꯃꯥ ꯏꯇꯧ ꯃꯌꯥꯝꯒ ꯄꯨꯟꯗꯣꯏꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯔꯛꯂꯣ ꯍꯣꯏ ꯍꯣꯏ ꯁꯤꯅ ꯌꯥꯔꯗ꯭ꯔꯦ ꯌꯥꯝ ꯋꯥꯠꯂꯁꯨ ꯍꯥꯞꯄꯛꯀꯦ ꯂꯧꯕ ꯌꯥꯔꯤꯉꯩ ꯈꯔ ꯌꯥꯝ ꯂꯧꯍꯧꯔꯒꯦ ꯈꯟꯗꯨꯅ ꯁꯅꯥꯌꯥꯏꯃꯁꯨ ꯈꯔꯒ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤꯅꯣꯗ ꯌꯥꯔꯣꯏꯁꯤꯗꯤ ꯈꯔ ꯍꯥꯞꯄꯨ
ꯏꯇꯥꯎ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯤꯒ ꯄꯨꯔꯒ ꯆꯠꯄꯩ ꯀꯥꯏ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯄꯤꯌꯣꯏꯕ ꯁꯦ ꯅꯄꯥ ꯎꯗ꯭ꯔꯤꯉꯩ ꯂꯧꯍꯧꯔꯣ ꯅꯄꯥꯅ ꯎꯈ꯭ꯔꯗꯤꯅꯦ ꯐꯖꯅ ꯉꯥꯡꯕꯤꯔꯔꯣꯏ ꯆꯠꯂꯣ ꯏꯃꯥꯁꯨ ꯃꯈꯥ ꯊꯪꯕꯒꯤ ꯅꯅꯦ ꯍꯣꯏꯗꯅꯦ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯃꯥ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯆꯠꯂꯗꯧꯅꯤ ꯊꯣꯏꯅꯨꯗꯤ ꯆꯠꯈ꯭ꯔꯦ ꯁꯅꯥꯌꯥꯏꯃꯗꯤ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯃꯇꯥꯡ ꯆꯥꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯄꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯥ ꯀꯗꯥꯏꯗꯒꯤ ꯁꯦꯜꯗꯣ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯣ ꯁꯅꯥꯌꯥꯏꯃꯗꯨ ꯏꯈꯪ ꯈꯪꯉꯤ ꯇꯨꯡꯉꯣꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯃꯄꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯕꯕꯥ ꯏꯃꯥꯗꯒꯤ ꯂꯧꯍꯧꯕꯅꯤ ꯅꯨꯡꯉꯥꯏꯅꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯅꯤꯁꯦ ꯊꯕꯛꯅ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯦ ꯑꯗꯨꯒ ꯁꯦꯜꯅ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯩ ꯅꯆꯦꯒ ꯅꯆꯜꯒꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇ ꯐꯤ ꯁꯥꯗꯨꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯪꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯕꯕꯥ ꯃꯣꯏ ꯂꯩꯕꯩ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯣꯏꯗꯩ ꯁꯦꯜ ꯂꯧꯕꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯈꯔ ꯂꯧꯕꯅꯤ ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯕꯣ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯝꯃꯤ ꯃꯥꯅ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯁꯅꯥꯌꯥꯏꯃꯁꯨ ꯏꯃꯨꯡꯗ ꯁꯠ ꯆꯪꯂꯨꯔꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯊꯣꯏꯅꯨꯗꯨ ꯃꯨꯈꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕꯅꯤ ꯍꯣꯏ ꯏꯆꯦ ꯃꯨꯈꯤ ꯂꯩꯇꯕ꯭ꯔꯣ ꯃꯨꯈꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯊꯣꯏꯅꯨ ꯑꯣꯏꯔꯝꯕꯗꯨꯗ ꯏꯇꯟꯇꯅ ꯈꯨꯝꯃꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯩꯇꯦ ꯀꯩ ꯂꯩꯔꯒꯦ ꯏꯍꯦ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯦ ꯏꯆꯦꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯇꯧꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕꯅꯣ ꯀꯌꯥꯝ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦꯁꯨ ꯀꯨꯏꯔꯛꯀꯗꯕꯗꯤ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯊꯣꯏꯅꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯥꯗꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯋꯥ ꯉꯥꯡꯍꯧꯏ ꯃꯁꯤꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯑꯍꯜ ꯑꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯆꯪꯂꯒ ꯂꯣꯏꯅ ꯇꯤꯟꯅꯔꯤꯅꯣ ꯈꯪꯗꯦꯕ ꯁꯣꯝꯗꯅ ꯊꯣꯏꯅꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯨꯈꯤꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩ ꯊꯣꯏꯅꯨꯅ ꯍꯔꯥꯎꯔꯗꯨꯅ ꯃꯨꯈꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯆꯦ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯍꯜꯂꯛꯂꯦ ꯑꯩꯁꯨ ꯏꯆꯦ ꯎꯅꯕ ꯂꯥꯛꯄꯅꯤ ꯂꯩꯔꯝꯗꯕꯗꯨꯗ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯂꯒꯦꯅ ꯍꯜꯂꯒꯦ ꯊꯣꯛꯂꯛꯄꯅꯤ ꯊꯣꯏꯅꯨ ꯅꯪꯕꯨ ꯀꯩ ꯂꯩꯒꯦ ꯏꯆꯦ ꯉꯥꯏꯔꯝꯂꯤꯅꯦ ꯍꯥꯏꯕꯣ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯔꯛꯑꯣ ꯏꯆꯥꯅꯨꯄꯤ ꯉꯥꯟꯕꯤꯗꯣ ꯂꯨꯍꯣꯡꯕꯤꯒꯤ ꯇꯧꯅꯤ ꯑꯩꯅ ꯁꯤꯟꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔꯔꯣꯏ ꯏꯆꯥꯅꯨꯄꯥꯁꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯂꯩꯕꯗ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯍꯣꯡꯈꯤꯒꯦ ꯇꯧꯕꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯏꯃꯨꯡ ꯋꯥꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯁꯨ ꯌꯥꯏꯗꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯃꯨꯡ ꯋꯥꯈ꯭ꯔꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯥꯛꯅ ꯂꯥꯛꯅꯤꯡꯉꯣꯏꯗꯕ ꯑꯃ ꯈꯜꯂꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯤꯡꯈ꯭ꯔꯦꯗ ꯊꯣꯏꯅꯨ ꯅꯪꯁꯦ ꯑꯩ ꯐꯥꯎꯕ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯅꯨꯄꯥ ꯃꯌꯨꯝ ꯋꯥꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯑꯔꯩꯕ ꯄꯣꯠ ꯍꯣꯜꯂꯤꯕꯅꯤ ꯑꯩꯅ ꯐꯅ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯥꯛꯂꯤ ꯏꯆꯥꯅꯨꯄꯥꯈꯩꯁꯤꯁꯨꯅꯦ ꯌꯥꯝ ꯄꯪꯈ꯭ꯔꯦ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯄꯤꯔꯝꯃꯤ ꯑꯩꯅ ꯈꯔ ꯉꯥꯡꯆꯩꯔꯨꯔꯒꯅꯅꯦ ꯃꯃꯥ ꯐꯠꯇꯕꯤ ꯍꯦꯛꯇ ꯇꯥꯕ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯗꯣ ꯀꯟꯈꯠꯇꯨꯅ ꯊꯝꯃꯤ ꯑꯩꯗꯤꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯏꯅꯥꯎ ꯁꯥꯎꯔꯨꯅꯨ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯤ ꯁꯛꯂꯣꯟ ꯑꯣꯟꯗꯧꯅꯤ ꯃꯄꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯔ ꯂꯣꯏꯔꯦ ꯏꯆꯦ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯗꯅꯦ ꯈꯔ ꯉꯥꯡꯆꯩ ꯇꯧꯔꯕꯗ ꯍꯦꯛꯇ ꯐꯠꯇꯕꯒꯨꯝ ꯈꯜꯂꯤ ꯑꯗꯨ ꯏꯆꯦ ꯅꯨꯄꯥ ꯑꯃꯨꯛꯇ ꯊꯤꯔꯛꯑꯣ ꯑꯩꯁꯨ ꯊꯤꯒꯦ ꯃꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯕ ꯂꯣꯏꯔꯦ ꯅꯨꯄꯥꯒꯤ ꯋꯥ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯕ ꯑꯃ ꯂꯩ ꯉꯁꯥꯏ ꯏꯅꯦ ꯄꯤꯁꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯊꯤꯔꯛꯎ ꯃꯁꯨꯒꯤ ꯍꯥꯏꯍꯧꯕꯅꯤ ꯇꯥꯟ ꯆꯥꯟꯅꯔꯤ ꯃꯗꯨꯗ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯏꯅꯦ ꯄꯤꯁꯛ ꯍꯥꯏꯗꯤ ꯃꯔꯜ ꯌꯥꯝ ꯂꯩꯕꯤ ꯑꯍꯜꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯁꯨꯒ ꯃꯥꯒ ꯈꯛꯅꯤ ꯂꯩꯕ ꯑꯗꯨꯅ ꯌꯥꯔꯛꯀꯅꯤ ꯍꯌꯦꯡ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯈ꯭ꯔꯒꯦ ꯐꯔꯦꯗ ꯏꯆꯦꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯍꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯉꯥ ꯑꯗꯨꯝ ꯆꯥꯔꯨꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯈꯤꯒ ꯄꯤꯁꯛꯀ ꯎꯅꯗꯨꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯏꯅꯦ ꯊꯣꯏꯅꯨꯒꯤ ꯃꯆꯥ ꯉꯥꯟꯕꯤꯗꯨ ꯑꯗꯨ ꯌꯥꯝ ꯐꯕꯅꯤ ꯃꯃꯥꯗꯨꯁꯨ ꯉꯔꯥꯡ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯂꯕꯅꯤ ꯌꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯄꯣꯏꯔꯩꯒꯤꯗꯣ ꯉꯥꯟꯕꯤꯒ ꯍꯣꯡꯅꯕ ꯁꯤꯜꯂꯁꯤ ꯊꯣꯏꯅꯨꯒꯤ ꯃꯒꯨꯟ ꯈꯪꯂꯤꯕꯅꯤ ꯄꯤꯁꯛꯁꯨ ꯑꯗꯨꯕꯨ ꯉꯥꯟꯕꯤ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯅ マꯁꯨ ꯑꯗꯨꯝ ꯍꯔꯥꯎꯅ ꯌꯥꯔꯛꯂꯦ ꯁꯣꯝꯗ ꯇꯣꯃꯥꯜꯗꯨꯁꯨ ꯊꯣꯏꯅꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯥꯁꯨ ꯌꯥꯔꯤ ꯑꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯏꯔꯩꯒ ꯉꯥꯟꯕꯤꯒꯗꯨ ꯑꯍꯜꯁꯤꯡꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯉꯥꯟꯕꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕꯗ ꯊꯣꯏꯅꯨ ꯋꯥꯏ ꯈꯔꯗꯤ ꯁꯪꯉꯤ ꯍꯧꯖꯤꯛ ꯃꯆꯥ ꯑꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯈꯛꯇ ꯉꯥꯏꯔꯤ ꯃꯥꯅ ꯊꯤꯒꯗꯕ ꯅꯣꯡꯃ ꯊꯣꯏꯅꯨꯅ ꯈꯨꯜꯗꯣ ꯁꯨꯝ ꯀꯣꯏꯊꯣꯛꯄꯗ ꯃꯥꯂꯦꯝꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯃꯥꯂꯦꯝ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯏꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯏꯅꯦ ꯀꯩ ꯋꯥ ꯍꯥꯏꯒꯗꯕ ꯅꯪꯕ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯔꯣ ꯃꯥꯂꯦꯝꯁꯨ ꯏꯀꯥꯏꯅ
ꯍꯣꯏꯅꯦ ꯊꯤꯖꯗ꯭ꯔꯤ ꯅꯨꯄꯤꯁꯨ ꯂꯩꯇꯦ ꯍꯩꯃꯥ ꯑꯗꯨꯛ ꯌꯥꯝ ꯂꯤꯔ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯏꯅꯦ ꯋꯥꯍꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯃꯗꯨ ꯂꯧꯖꯔꯣ ꯊꯣꯏꯅꯣꯒꯤ ꯋꯥꯗꯨꯗ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯃꯥꯂꯦꯝꯗꯨ ꯁꯠꯅꯣꯟ ꯈꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯊꯣꯏꯅꯣꯗꯤ ꯊꯣꯏꯅ ꯎꯗꯦ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯅꯃꯥꯗ ꯍꯥꯏ ꯏꯆꯥ ꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯅꯕ ꯏꯅꯦ ꯆꯠꯂꯦꯀꯣ ꯃꯥꯂꯦꯝꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ ꯃꯥꯂꯦꯝꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯅꯨꯄꯤ ꯀꯟꯅ ꯊꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯊꯣꯏꯅꯣꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗ ꯂꯩꯃꯁꯨ ꯃꯥꯂꯦꯝꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯊꯣꯏꯅꯣ ꯃꯆꯥ ꯅꯨꯄꯥꯒ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏ ꯏꯍꯩꯃꯥ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯣꯜ ꯑꯅꯤꯁꯨ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯦ ꯅꯪꯒꯤ ꯃꯨꯛ ꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯔꯨ ꯅꯆꯥꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯤ ꯊꯣꯏꯅꯣꯁꯨ ꯃꯆꯥꯅ ꯌꯥꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯅꯣꯅ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯃ ꯊꯤꯗꯨꯅ ꯃꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯤ ꯅꯣꯡꯃ ꯊꯣꯏꯅꯣꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯗꯦ ꯃꯧꯁꯨ ꯃꯅꯦꯝꯅ ꯅꯥꯔꯤꯗꯨ ꯀꯔꯤꯁꯨ ꯍꯪꯂꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯝꯃꯤ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯛꯎꯅꯦ ꯃꯧꯗꯨꯁꯨ ꯊꯣꯏꯅꯣꯅ ꯀꯧꯔꯛꯄꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯏ ꯍꯣ ꯀꯔꯤꯅꯣ ꯅꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯩꯒ ꯑꯃꯨꯛ ꯄꯪꯀꯧꯗ ꯀꯧꯔꯛꯀꯅꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯃꯃꯧꯒꯤ ꯋꯥꯇꯥꯁꯤꯗ ꯊꯣꯏꯅꯣꯗꯨ ꯁꯥꯎꯅꯤꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯂꯩꯍꯧꯔꯤ ꯃꯃꯧꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥ ꯆꯪꯂꯛꯏ ꯅꯨꯡꯉꯥꯏꯗ ꯀꯃꯥꯏ ꯌꯦꯡꯕ ꯅꯆꯥ ꯅꯨꯄꯥ ꯌꯥꯝ ꯀꯟꯈꯠꯈꯤꯕꯗꯥꯏ ꯅꯃꯧꯁꯨ ꯅꯪꯅ ꯄꯥꯝꯖꯅ ꯈꯟꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯅꯃꯧꯅꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯣꯃꯥꯅ ꯉꯥꯡꯂꯤꯉꯩ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯃꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯥꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯗꯅ ꯏꯆꯥꯅꯤ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯕꯥꯕꯥ ꯑꯩꯗꯤ ꯉꯁꯤꯗ ꯇꯥꯕꯅꯤ ꯏꯆꯦꯅ ꯏꯃꯥ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯗꯨꯗ ꯄꯨꯟꯅ ꯍꯧꯅꯔꯒ ꯂꯥꯛꯄꯅꯤ ꯏꯃꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯍꯪꯂꯨꯅꯨ ꯑꯃꯨꯛ ꯆꯩꯕꯤꯔꯛꯀꯅꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯊꯣꯡꯗ꯭ꯔꯤ ꯃꯧꯁꯨ ꯅꯕꯨꯡꯒ ꯀꯗꯥꯏꯗꯅꯣ ꯆꯠꯅꯤ ꯇꯧꯈꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯒ ꯃꯣꯏꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯅꯆꯥ ꯊꯣꯡꯒꯦ ꯏꯃꯥ ꯆꯝꯐꯨꯠ ꯆꯥꯅꯕ ꯑꯩꯅ ꯌꯨꯝꯗꯒꯤ ꯇꯣꯔꯕꯣꯠ ꯑꯃꯁꯨ ꯄꯨꯔꯛꯄꯅꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯊꯣꯏꯅꯣꯗꯨ ꯉꯁꯤꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯊꯤꯅ ꯆꯩꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯥ ꯅꯥꯔꯤ ꯇꯥꯕꯗ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏꯂꯥ ꯇꯧꯅ ꯂꯥꯠꯄ ꯃꯆꯥꯅꯨꯄꯥꯁꯤꯒ ꯃꯃꯧꯒꯅ ꯃꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯀꯞꯂꯝꯃꯤ ꯆꯥꯁꯥ ꯏꯃꯥ ꯉꯁꯤꯗꯤ ꯅꯤꯡꯒꯣꯜꯒꯤ ꯃꯒꯨꯟ ꯈꯪꯂꯦꯅꯦ ꯏꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯂꯩꯊꯣꯛꯄ ꯉꯝꯃꯤꯅꯦ ꯊꯣꯏꯅꯣꯒꯤ ꯋꯥꯁꯤꯗ ꯇꯣꯃꯥꯁꯨ ꯋꯥꯔꯛꯄꯣꯏ ꯆꯩꯕꯣꯏ ꯇꯧꯔꯛꯏ ꯀꯔꯤꯒꯤ ꯀꯞꯂꯤ ꯅꯪꯕꯨ ꯅꯆꯥ ꯅꯨꯄꯥ ꯌꯥꯝꯅ ꯅꯤꯡꯖꯗꯦ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨꯅ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯌꯣꯛꯄꯗꯧꯅ ꯊꯤꯅ ꯆꯩꯕꯤꯈꯤꯗꯥꯏ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯊꯦꯝꯖꯤꯜꯂꯛꯏ ꯕꯥꯕꯥ ꯏꯃꯥꯗ ꯆꯩꯕꯤꯔꯅꯨ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯍꯔꯥꯎꯕ ꯂꯩꯇꯦ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯃꯥꯟꯕꯤ ꯏꯄꯥ ꯄꯦꯟꯗꯦꯅꯦꯍꯦ ꯅꯈꯣꯏꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯃꯔꯤ ꯉꯥꯛ ꯑꯄꯦꯟ ꯄꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯆꯥ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯁꯨ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯍꯟꯈ꯭ꯔꯤ ꯃꯆꯥ ꯑꯅꯤ ꯆꯠꯈꯤꯕꯒ ꯊꯣꯏꯅꯣꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯨꯏ ꯉꯁꯤꯗꯒꯤ ꯏꯆꯥ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒꯦ ꯊꯣꯏꯅꯣꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯇꯣꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯊꯣꯏꯅꯣꯅ ꯍꯥꯟꯅ ꯇꯥꯊꯤꯅ ꯇꯧꯔꯝꯕ ꯅꯤꯡꯉꯣꯜ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯕ ꯍꯧꯈꯤ ꯑꯗꯨꯒ ꯃꯆꯥ ꯃꯃꯧ ꯑꯅꯤꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ